Electricna Chingbada Kuki Sire, Laikannari. Churachandpur District ki manungsan behang amade, Suangfu Biles anigi marakta ngasi jungle cutting taubada. Electric HT line da yaliba uwaduna thienglu badage. Miyoy ani may na chingbagi thogdokta, miyoy Laikannaba ngamdana laikhidre. Miyoy na soktuna Hauzik Hospital da Laikannari haire. Pausi asina fangba paugi matungina de. Laivak thiva thogdok adu da laikhidraba miyoy adugi maming. Thangtungtung apokpa Jengai niyang kauwe aduga soktuna hojik community health center singhata Laikannari ba miyoy adugi mamingna Ramuan thang apokpa Khamkhan lam kauwe makhoi animak Suangphu village dagine thogdok adu hek thokhibaga makhoi anibu Laikannana ba to pamiyoy singna hospital tamna purangna ba honabada miyoy ama adu lambi da laikhidavani haire IRCS Manipur State Branch ki midyang makhada Red Cross Society Bisnupur District Branch na Khangalaba imungda Kambal Yenthokhre Indian Red Cross Society IRCS Manipur State Branch ki midyang makhada Red Cross Society Bisnupur District Branch IRCS BDV na Bisnupur District ki manungsan ba Nambol Assembly Constituency Wainam AC amadi Bisnupur AC ahumda layba Yenthokhre ba Khangalaba imung singda Kambal sing Yenthokhre Indian Red Cross Society Bisnupur District Chairman Dr. Wahengbam Gulapi Ex-Chairman Irengbam Jugesor Secretary Dr. Huidrom Roman Joint Secretary Singh Elangbam Premjit Amade Huidrom Siamsan Executive Member Wahengbam Tolongo Live Member Singh Maibam Ahongzao Nongthongbam Sanatombe Khwairakbam Khogendro Huidrom Gitarani Amade Atay Member Singh na saruk yaduna Khangalaba imungda Ngarang dagi hauna numit nini koi na chatuna AC ahum masigi tongan-tongan ba mafamsingda Yenthokhre haire